mayam taningai dum laurage ko mai su leitre madu oina ngasi sita organize tawbiraga ahandagi awaba khanglaga akhoi yelhomi indigenous people singi tamakni haina mafam asida pagi sida leiriba nagai chinau sing aduga sekmaidigi lakpa imai bel mayam sida leminari mayam punna nahandagi wamina duna sumaina lakbiriba mayam bo aina ahanba makta ikai khonobo uchari aduga thagachabasu phondokchari aina native people committee manipurgi marketing mayamda ngasi hamjaningbadi ngasai akhoi pause he taba kanda akhoi sida yengsandaba laktaba yade na akhoi su thabak mayam thadorga hojik se chelakpani aduda imai bel mayam phagi chinau maite naga yalomi mayam punna sumaina namdilong mafam asida pullaga lerambase yamna akhoi thamoida nungai aduga yamna akhoi gi apunbagi saktam ama uba matamda akhoi yamna thakajai haraujai aduga sida akhoi gi youth tongan tongan ba youth singnasu fajana akhoi gi role lobire haraga ngasi chathariba punamakse urakanda akhoi masi kumba pangalna akhoi gi hojik yelhomi singda achauba threat leriba ase akhoi na ngathopang ngamgani haibase thamoida phawi aduna wadana hangdana sumaina lebaki tamakta lamdamgi tamakta yelhomi ire cha singi tamakta achingba kya leirasu mama ima ibe ma oirasu nupi ma oirasu yumda thabak kya leirasu inkhang kya leirasu thadok le heraga lebaki tamakta sumaina nungdangdasu nungthindasu punna sumaina khanglaga leiraga tawbiriba punamakse akhoina ikai khunaba uchai aina thamjaningbadi ngasi manipurda thoklibase mamangdasu yamna haikhre nahan sekmaida meeting tawbadasu haikhre akhoi lansi loiba natri illegal immigrant changlakliba refugee cookie jo haiba refugee compulsion changlaga lam leitarasu moigi lamni haidana claim tawraga ancestral land haina ipa ipugi lamni haidana claim tawraga takhai taningai honarakpadagi akhoina madu yaroina ngathokpa wadani madugi ngakpa matamda sumaina akhoi irangse langse thokhibo wani aduna akhoidi ngasisu hayengsu aigi iramdamse ngak senglaga akhoidi leikani aigi lamdamgi thabak tamakta akhoi ngak senglaga leikani madu akhoigi ithawni akhoigi mamangdasu hawkhiba matamdasu ipa ipu mayamna masigi iramdamse ngaktana lakpani maduna ngaktana leibani ngasisu ngasigi miron sinsina akhoigi iramdam yelhomi gi tama lamdam asigi tama akhoi ngaktana leigani aduna aigi lam oibanena akhoidi ngaklaga leiba wani moina changlakpani changlaga thukaige moi okobai tauge tokhai tage no honabagi madugi thokliba lamja sajatniba kuki chinau refugee singsina surrender tawdri phawba su application tawdri phawba gadongai da su akhoi moigi lamda naga maite chappa yadraga moina sida security gi matenda akhoi free da chakani tawgani haibado gadongai da su akhoi yaroi da bani agdu madu shwaya ya ba yaroi yaroi madu ya khradi akhoi se madu surrender akhoi na oina surrender tawbaga chamane moina surrender tawga bado onna taina da akhoi na tawbaga chamana rakani maramaduna aina ngasi tinbiriba youth sing imai bel mayam ningba hanbiganu thona hanbiganu mase iramdam lebak ase irecha yelhomi singse ngakani kangani na loina ma akhoi thorak pakhaktani aduna masi makhata na akhoi phajana chathamina si aduga ngasai moina cookie singna changani tawgani haina lakpado masi psychological war kawe threat tawraga ki halaga akhoi chatpa yare akhoi ngami habi so tawgena tawbani aduga center da hena makhoigi sympathizer haiba tare akhoi cookie di manipur da akhoi tawbangami akhoi power pai haibadu tawraga center gi favor lawningai gi honabani si police ne go lao moi ngamladi lao hayo moi ngamlaga lao hayo moina sigi namdilong kala tombi phawraga chappa kanda sekmai yawbada gari thokpra madugi matungda mu yawda gari thokpra haibadu moi dai pugani adu noina ngamladi lao noina dai pugani haibase sida leiriba mayamna su lao thokro adu noin lakerde security yawdadana lao hayo madu akhoi chapchana khanghangani ngasi karigino akhoi mayamna phaningai gi tamakta lauraga kholaga tawri central government na moigi michang yaw oiraga security sing thadoglaga moigi site leblaga maitega nagabu namthaningai haningai suningai
ꯃꯨꯟꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯁꯦ ꯃꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄ꯭ꯔꯤꯊꯤꯕꯤꯗ ꯁꯤꯒꯨꯝꯕ ꯂꯣ ꯂꯩꯇꯦ ꯃꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯅ ꯆꯞ ꯆꯥꯅ 아인도 잘하게 하려디 짭잖아 파잖아 손도서 파잖아 니엄 니티 좀나 미천미나 카이다다나 타박도 떠비요 아돌 dia khoi 야게 아도나테 모이더디 시큐리티 풀 프로텍션 피레 짠닝거데 마팜다 저할래 모이기 마팜다 징작 부선 비레 그리노 떠리세 그리고 마이테나디 나가나디 오지 깜포피 잡아야 돼 아도디 깜포피 마이테